Nabi nabi. Meya kara nawo paroko. Ya ya ya, itu nih mah. Hoi. Hoi, kage kage mah. Hoi, gimana sih mau pada halo kau nuai ke? Nah, pada pas nak halo kok. lamjida sure aina nambol pakel thailand ta pai to ba group na ta le lai to me chong ta group ne Isang la ta ni ji. Wai wai mah teh. kano to wai su le Nawo paroko. na pa ko Na baya ba matam na te hoje. Sa ya kala. ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡꯆꯥꯗꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯋꯥꯕ ꯂꯩꯕ ꯄꯣꯠ ꯆꯩ ꯐꯪꯕꯒꯤ ꯑꯋꯥꯕ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯌꯦꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯒꯣꯜꯕꯟ BJP ꯃꯟꯗꯜꯅ ꯑꯩ ꯏꯁꯥꯃꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯡꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯗꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯟꯅ ꯆꯠꯊꯔꯤ ꯁꯤ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯣꯆꯥ ꯁꯝ ꯂꯩꯀꯥꯏ Kanone mi mari je. Mo mo ngani ya. ꯆꯦꯡ ꯐꯪꯍꯟꯅꯕ ꯀꯟꯅ ꯌꯦꯜꯂꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯐꯔꯛ ꯇꯥꯅꯕ ꯇꯟꯖꯥꯀꯣ ꯍꯧꯖꯤꯛ ꯇꯣꯂꯣꯞꯅ ꯐꯪꯗ꯭ꯔꯤꯕ ꯇꯟꯖꯥ ꯑꯣꯏꯕꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯌꯨꯝꯗꯒꯤꯁꯨ ꯂꯥꯞꯅ ꯂꯩꯕꯒ ꯀꯣ ꯄꯩꯁꯥꯒꯤ ꯉꯁꯥꯏ ꯐꯔꯛ ꯇꯥꯕ ꯇꯟꯖꯥ ꯑꯣꯏꯕꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯃꯛꯇ ꯑꯃꯨꯛꯇ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯊꯥꯡꯒꯗꯣꯏꯅꯦ ꯑꯩ ꯁꯔꯥꯛ ꯀꯩꯊꯦꯜꯗ ꯚꯔꯥꯗ ꯂꯩꯖꯩꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯛꯊꯣꯡꯁꯤ ꯄꯤꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ngasi akhoi mayam na kan toribo waribo kholibse ishorna su thokjambiba ohem bihona ai ki thamoida iPhone de phone tawge. Masih hadagi awana ka kaching pangibasi kay baisu Masigi yentupiribasi COVID-19 yauri Masigi damakta club ki magidagi madi lekai sige magidagi Adi mga
와때라. Champa lemijam rekai singlup ki oiba COVID-19 na awaba ta sida singlup ki phandagi ngamjaba khadang singlup ki member singda akoi singlup ki neme मैंने लक्ष्वार का खंगनबा टीम अमदी लीगल एल क्लिनिक लम्फेल के अखोई खुसमनरगा मोंगसांगै दि लेबा ओल एज होम अखोई अहल सिंगी लेफम सिदे अखोई नंगमजबा खुदोल खरदंग तमजबा चचरुबनी अदा याम नुंगाइना अहल सिंगसु याम हराउना लेहोई अखोई लापदा मखोइना हराउना तौबिरै अमदी अखोइना मखोइगी अवाटपा हंगबा मतमदा थोइदोकपा करिसु अवाटपदी लैते अदुबु लॉकडाउन सिना मरम ओइरगा चेंगी अवाबदी खितंग लेना अखोइदा पाउदमबिरे अदुना यारगदी चिलिनाउ सिंग अखोइ ओल एज होम सिबु सपोर्ट तौबिनिंगबा अमदी गवर्नमेंट की साइड तगी सिंग सिंग असि मतेंग खितंग पांगबिनबा अखोइ क्लब साइड तगी सु रिक्वेस्ट तौरगा हाइजरी अखोइदि सिदे थानमनि लोरे ngasi tang kun laina na lakpagi siba haibamga chadadna siba haibamga ani sina khunja singida sapthana rakku matamdadi अखोई मणिपुर लेंगाक सिना पामिबा लॉकडाउन नत्र कर्फ्यू से मसी इलेक्टबस है हारिबसिंग से इलनगे हाइ तारगदी यम यमदगी मपान थोलो हाइ तारगदी लेंगाक न पीरिबा अदुगुमलबा एमएलए के खुतांग द पीरिबा अदुगुम नोमगी नत्रगा अखोगी एसेंशियल कमोडिटी चाना थमजिंग से सब साना यहनबिरा कांदा लेंगाक न पीरिबा अदुगुमबा सोशल डिस्टेंस नो ngak phose सब साना ngak पंगमगनी अखोई प्रजामियाम से खुन से इसिंग ने थुम खरबनी इसिंग थुम खरब मतुंगदा मसीद होंकलागा लाइफनी हजि लो उफमसु लेतरे चफमसु लेतरे रिहेबिलिटेशनसु फंगदब मतमसिदा याम वाख्र मतमसिदा अखोइदा सुमाइना मतें पांगबिबिसे अखोइ लमन तोली हाइबिसे अखोइ मेसेज मसे यूसीएम दा अखोइ थागतब फोनचो चोचोदी अतौखों ग्राम पंचायत की एरिया ओरिबा लिलोंग दाम मसिदा अखोगी लमदम मसिदा लेरिबा ख्वाइदिगी लाइरबा मी सनी हुंफुदा लमदम मसिगी केंद्र सिगी मुहुत ओबिरिबा ऑनरेबल एमएलए ना पिरकपा सेंग सिंग अदुंगसी अखोगी लमदम मसिगी प्रजा इपा इपल सिलनाउ उमाई केराम जाउना ngasi मियामदा एंथोक्सबनी
चल 나 이제 기부 둘이 가서 또 ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯏꯁꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯂꯨ ꯀꯤꯂꯣ 90 ꯈꯛꯅꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯀꯤꯂꯣ 10 ꯑꯃ ꯑꯗꯒꯤ ꯊꯥꯎ ꯂꯤꯇꯔ 5 ꯑꯃ ꯑꯗꯒꯤ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ 8 ꯌꯦꯔꯨꯝ 210 ꯈꯛꯇꯅꯤ ꯑꯗꯒꯤ ꯀꯣꯕꯤꯅ ꯀꯤꯂꯣ 50 ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯤꯂꯣ 10 ꯑꯗꯒꯤ ꯕꯤꯟꯁ ꯍꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯋꯥꯏꯁꯤꯅ ꯀꯤꯂꯣ 10 केंद्र की एक्स-एम-एल-ए एम पृथ्वीराज की मियंग मखादा कोक्ता ग्राम पंचायत की लैतलाइरा मदी युमथोंगदा साना थकनबा एंसांग नबी अवाब सिंगदा महाकना मतेंग पांगबिदुना यंथोक्सबनी ngasiदगी कोक्ता ग्राम पंचायत सी जेनबा हुजरी वाटना पनमक अदो वाटना पटकी थुंगनबा ngasiga hayengasida yenjagani khoi अहानबगी ओइना इरंगपुसुंग पंचरीदना से आयुक सिदैदा अखोइना प्रधानमंत्री गरीब कल्याण अन्न योजना हदना मयामना अखोइगी PMJKY हदना हाइनबा मखलगी प्रधानमंत्री ना माना इनिशिएट तौबा मखलगी स्कीम सिम मखन होदोकपा मसिदा यावरिसे बोट नपसा एन नन नपसा नपसागी ओइनसु देगी नन नपसा ओइनसु अखोइगी हाइबा अखोइ पॉपुलेशन सिदैदा अखोइना सि मयामसे लोइनमक थोंगनबा हाजबताय लोकल एरिया फंड है खाबा MLA लोकल एरिया फंड खाबा गवर्नमेंट अहान बगी फर्स्ट इंस्टॉलमेंट कैसामलुंग केंद्र की 25 लाख रिलीज तौबी आउट ऑफ डेट नन नपसा कांगुदा इलेक्टोरल रोल चंब चंदब है लेते हेक अखोना जीवनीबू खागदी इमुंग मनुंगदा तारगदी आंगांग मचा फाव यावना लोइनमक सुना अखोना पीनब है पांडमदा ऐसागी मयामगी ने हाबगी केंद्र की हाबगी थ्रू लोकल MLA थादे दइबो मखलगी MLA लोकल फंड की पैसा 25 लाख का तोरपो सिदगी 18,99,225 मसिगी से मसिना पैसा से डिपॉजिट तौरे अमसुंग डिपॉजिट तौर मतन चेंग लोकतो गौजिक अहान बेगी ओइना ngасai हाइबा ai हाजेरिबा पर हेड मिकोकला हाइबताय कार्ड पाइबन तबा मिकोकला अखोइना
ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ ꯃꯉꯥ ꯃꯗꯨꯝ ꯐꯪꯍꯟꯕꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯟꯕ ꯍꯧꯖꯔꯦ ꯃꯁꯤꯗ ꯚꯔꯥꯗ ꯂꯩꯕ ꯂꯩꯇꯕ ꯑꯗꯒꯤ ꯃꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯕꯣꯇꯔ ꯁꯨꯏ ꯁꯨꯗꯦ ꯍꯥꯏꯕꯒꯤ ꯃꯗꯨ ꯀꯟꯇ꯭ꯔꯣꯕꯔꯁꯤ ꯃꯗꯨ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯆꯥꯡ ꯃꯥꯟꯅꯅ ꯆꯞ ꯃꯥꯟꯅꯅ ꯃꯗꯨ ꯀꯦꯖꯤ ꯃꯉꯥ ꯌꯦꯟꯅꯅꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯁꯥꯝꯅꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯥꯛꯏꯕ ꯃꯈꯜꯒꯤ ꯂꯣꯀꯦꯜ ꯐꯟꯗꯒꯤ ꯂꯥꯛ 19,935,195 ꯃꯗꯨꯒꯤ ꯆꯦꯡꯗꯨ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯂꯩꯔꯒ ꯌꯦꯟꯊꯣꯛꯆꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯖꯔꯤ ꯒꯣꯔꯃꯦꯟꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏꯒꯤ ꯆꯦꯡꯁꯤ ꯐꯪꯕ ꯐꯪꯗꯕ ꯁꯨꯕ ꯁꯨꯗꯕꯒꯤ ꯄꯣꯠꯁꯤ ꯂꯩꯕꯁꯤ ꯁ꯭ꯀꯦꯅꯤꯡ ꯇꯧꯔꯛꯑꯀꯥꯟꯗ ꯃꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯔꯀꯥꯔꯅ ꯁ꯭ꯀꯦꯅꯤꯡ ꯇꯧꯔꯀꯥꯟꯗ 2020ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯄꯣꯄꯨꯂꯦꯁꯟꯗ ꯍꯣꯠꯂꯛꯑꯒ ꯉꯁꯥꯏꯒꯤ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕ ꯉꯁꯥꯏꯒꯤ ꯄꯣꯄꯨꯂꯦꯁꯟ 46,063ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯅꯟ ꯅꯞꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ 16,982ꯅꯤ ꯍꯥꯏꯔꯤꯕ 16,982ꯁꯤꯒꯤ ꯀ꯭ꯋꯤꯟꯇꯟ ꯃꯁꯤꯡꯁꯦ ꯃꯤ ꯀꯦꯖꯤ ꯃꯉꯥꯗ ꯄꯥꯕ ꯃꯇꯝꯗ 844.10 ꯀ꯭ꯋꯤꯟꯇꯟꯁ ꯇꯥꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯉꯁꯥꯏꯒꯤ ꯅꯞꯁꯥꯒꯤ ꯄꯣꯠꯁꯤꯅ ꯒꯣꯔꯃꯦꯟꯅ ꯄꯨꯊꯣꯛꯄ ꯅꯟ ꯅꯞꯁꯥꯒꯤ ꯄꯣꯠꯁꯤ ꯍꯥꯏꯔꯤꯕ 844 ꯀ꯭ꯋꯤꯟꯇꯟꯁꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟꯠ ꯐꯟꯗꯒꯤ FGSꯀꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯊ꯭ꯔꯨꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯀꯥꯟꯗ ꯆꯦꯡꯁꯤ ꯑꯩꯈꯣꯏꯅ 844ꯒꯤ ꯀ꯭ꯋꯤꯟꯇꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯀꯩꯅꯣꯗꯒꯤ ꯃꯁꯤꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯃꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇ ꯉꯁꯥꯏꯒꯤ ꯀꯦꯖꯤ ꯃꯉꯥꯗ ꯌꯦꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯍꯧꯔꯦ ꯉꯁꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯒꯠꯆꯔꯀꯥꯟꯗ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯆꯤꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯦꯞꯁꯨꯅ ꯆꯠꯂꯀꯥꯟꯗ ꯌꯧꯁꯤꯟꯖꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯦꯝꯁꯨꯅ ꯉꯝꯖꯕ ꯊꯧꯗꯥꯡ ꯈꯔ ꯂꯧꯖꯔꯀꯥꯟꯗ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯆꯠꯆꯔꯒ ꯑꯩꯈꯣꯏ ꯑꯦꯝꯁꯨꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯈꯨꯟꯒꯤ ꯃꯐꯧ ꯀꯨꯀꯤꯒꯤ ꯄꯕ꯭ꯂꯤꯛ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯌꯦꯡꯉꯒ ꯁꯨꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯁꯦ ꯈꯨꯡꯒꯪꯒꯤ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯣꯏꯌꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯄ ꯃꯤ ꯑꯃꯅ ꯆꯦꯡ ꯀꯦꯖꯤ 4 ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤꯁꯨ ꯃꯁꯤ ꯐꯪꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀ꯭ꯂꯥꯁꯗꯤ ꯌꯥꯎꯅꯤꯡꯕꯅꯤ ꯃꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤꯅ ꯅꯦꯠꯋꯥꯛꯁꯨ ꯐꯖꯅ ꯐꯪꯗꯦ ꯑꯗꯨꯒ ꯅꯦꯠꯁꯨ ꯐꯖꯅ ꯐꯪꯗꯦ ꯅꯦꯠ ꯐꯪꯉꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯇꯝꯁꯨ ꯐꯪꯗꯦ ꯀ꯭ꯂꯥꯁꯗꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯜꯇꯔꯅꯦꯇꯤቭ ꯇꯤꯚꯤꯗ ꯅꯠꯇ꯭ꯔꯒ ꯔꯦꯗꯤꯑꯣꯗ ꯑꯜꯇꯔꯅꯦꯇꯤቭ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯕꯤꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯉꯣꯟꯗꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯄꯩꯁꯥ ꯂꯩꯔꯁꯨ ꯂꯩꯕ ꯐꯪꯗꯕ ꯑꯗꯒꯤ ꯆꯥꯅꯤꯡꯉꯁꯨ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯃꯅꯤ ꯍꯣꯇꯦꯜ ꯍꯥꯡꯗꯦ ꯀꯔꯤꯝꯇ ꯍꯥꯡꯗꯦ ꯗꯨꯀꯥꯟꯗꯁꯨ ꯑꯗꯨ ꯊꯝꯃꯨ ꯂꯧꯔꯤ ꯃꯤ मणिपुर का कौन सा कार्ड है आपके पास कार्ड दिखाओ फिर मणिपुर वाला हाँ
Good day, the view. Lainiyongi Kulachandra Amadi Zadu Lengkok Jasuna Tongan Legiramo Papujang Okir Amadi Serenjit Yung Gibeo Oh, yare yare. Mathang the next one bibiro. Isi. Oh, amaduna. Okay, okay. Okay, pull up yare. No, you can I know. Ani masana pani gini. Among Bujidi. Tongamane tongamane. To charge the question that any country don't never. Mammy, no. I don't tell me again like I beton. I forgot no mammy or Damen. ले लो भाई ले लो याफंग मनुंगा इसासिंग थाबन चोंगरे हेदुना लंबीदा लापा गाड़ी मचा चौवत ngasi keno senior citizen home sida ensang khara chaba ekoi gi field gi lokchaba yam organic oi ba pochei sing ahal sing khara lei tajad ba gi ekoi ensang khara do su chara amani de char ba phangna ba gi tam ko thin ba lakchaba ne ko bo director sing ekoi gi keno se ekoi gi farmer sing na puthok liba keno sing vegetable sing ekoi na puthok liba organic ki puthok sing se mase ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯆꯥꯕ ꯀꯣꯟꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯁꯤꯒꯤ ꯑꯋꯥꯕ ꯇꯥꯕ ꯇꯥꯟꯖꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯁꯤꯒꯨꯝꯕ ꯍꯣꯝꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯒꯤ ꯏꯃꯥ ꯏꯄꯥꯁꯤꯡ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝ ꯑꯇꯣꯞꯄꯗꯁꯨ ꯆꯠꯇꯨꯅ ꯑꯦꯟꯁꯥꯡ ꯈꯔ ꯑꯗꯨꯁꯨ ꯆꯥꯕ ꯐꯪꯖꯅꯕꯅ ꯍꯧꯖꯤꯛ ꯀꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯊꯤꯟꯕ ꯆꯠꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅꯕꯨ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯄꯨꯕꯤꯔꯛꯄ ꯒꯥꯔꯤꯁꯤꯡꯗꯨ ꯃꯈꯥꯗ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯔꯝꯗꯤ ꯃꯊꯛꯇ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯆꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯄꯨꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯈꯥꯗ ꯐꯖꯅ ꯄꯥꯔꯛ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯌꯦꯕ ꯂꯥꯏ ꯂꯥꯏꯟꯗꯨ ꯂꯦꯞꯄꯣꯏ ꯃꯄꯥ ꯃꯄꯥꯗ ꯄꯩꯁꯥꯒꯤꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯂꯧꯊꯣꯛꯑꯁꯦꯕ ꯈꯣꯡꯖꯟꯃꯜꯂꯦꯕ ꯈꯤꯇꯪ ꯈꯤꯇꯪ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯕ Sana pangani dia manusia sensing ada dua kali dulu. Kalau boleh
Koi ngasi koi cheng de se COVID-19 mam mo koi MLA Ramesona sahi manga gi mathak gi hauraga koi leiba kerau de leiba atop lamde hunga ju leiba jing de loi pire ki manga aduga koi ngi cheng am ja koi de problem mam de mai hunga ga jang sale mi masing da ki manga ma pe koi da be ki ya kai ni pe koi da koi bora amada ki yang kai ye phang da bai tare nipu manga gumba phang ba jodu gumba ju khara yaw sai da koi tang problem koi ga da na kale do koi ngamna budi manage taw do wala ga jo koi do MLA dagi mu hajar ga law jena ja haina koi asu war ba tam da koi gi ming pajam do ne ban sa koi Ramesona koi kera pajam yang de mata sabaina ki manga pibi ra pesi gi mutu do ne ban sa bo haina ari tan koi thabe sa ꯑꯩꯅ ꯍꯧꯖꯤꯛ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯌꯦꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯔꯤ ꯊꯨꯝ ꯑꯃꯗꯤ ꯇꯤꯜꯍꯧ ꯌꯦꯟꯖꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯇꯤꯜꯍꯧ ꯆꯅꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯖꯈꯤꯕꯗ ꯅꯣꯡꯔꯦꯟ ꯆꯤꯡꯅꯨꯡꯈꯣꯛ ꯖꯤꯕꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯒꯤ ꯄꯨꯡꯗꯣꯡꯕꯝ ꯖꯤꯕꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯃꯨꯡ ꯖꯤꯕꯤꯒꯤ ꯍꯧꯖꯤꯛ ꯌꯦꯟꯕ ꯍꯧꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯍꯧꯖꯤꯛ ꯌꯦꯡꯈꯤꯗꯣꯔꯤ ꯂꯝꯂꯥꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯂꯞ ꯑꯩꯈꯣꯏ ꯖꯤꯕꯤ 5 ꯑꯃꯗꯤ ꯂꯝꯂꯥꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒ ꯃꯐꯝ 6ꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯟꯖꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯤꯗꯤ ꯀꯣꯔꯣꯅꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔꯗꯪ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯆꯥꯗ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯅꯔꯒ ꯑꯩꯈꯣꯏ ꯀꯃꯟ ꯑꯣꯏꯅ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯑꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯌꯦꯟꯕꯁꯤꯗꯤ ꯑꯗꯨ ꯉꯥꯔꯤ ꯌꯦꯟꯕꯗꯨꯗ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧ ꯑꯃꯗꯤ ꯊꯨꯝꯒꯤ ꯁꯔꯨꯛ ꯈꯔ ꯑꯩꯈꯣꯏꯅ ꯄꯤꯀꯦꯠ ꯃꯆꯥ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯗꯨꯅ ꯌꯦꯜꯂꯤꯕ ꯈꯔꯁꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯈꯔ ꯑꯩ ꯇꯧꯖꯕꯅꯤ
ꯆꯥꯛ ꯂꯧꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯦ ꯑꯗꯒꯤ ꯅꯣꯏ ꯏꯊꯣꯏꯒꯤ ꯂꯥꯛ ꯔꯥꯖꯦ ꯅꯪꯒꯤꯗꯤ ꯑꯗꯒꯤ ꯅꯣꯏ ꯑꯗꯒꯤ ꯁꯤꯅ ꯕꯤꯆꯥꯒꯤ sini lagi. Wah. Ni kita nak kita je. Lama tu. Ah. Mama ni kamu tu. Ni aku mau hum. Ini kau kita nak tu ya lo. Apa bi? Bi single single bi. Bi kita mau tu agak kumai apa? Ni kumai bi. Doni ada ke apa? Apa? Nabi. Baik, begini kan? Ang mating kang pangjol nito. Hindi Andre.